Hello everyone. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯕꯅꯤꯀꯣ. ꯉꯥꯁꯤ ꯌꯥꯝꯅꯁꯨ ꯐꯖꯅ ꯆꯥꯎꯔꯝꯃꯦ. ꯑꯗꯨꯒ ꯉꯥꯁꯨ ꯌꯥꯝꯅ ꯐꯥꯔꯦ ꯉꯁꯤꯁꯤ. ꯃꯌꯥꯝ ꯉꯥꯁꯤꯡꯁꯤ ꯃꯁꯛ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯁꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯏꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯀꯣ, ꯁꯪꯐꯦꯟꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯤ ꯍꯨꯟꯕꯅꯦ. ꯌꯥꯝꯅ ꯍꯩꯕꯅꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝꯁꯦ. ꯑꯩ ꯍꯨꯟꯗꯣꯏꯅꯤ ꯍꯧꯖꯤꯛ. ꯍꯨꯜꯂꯅꯤ, ꯁꯦꯝꯃꯦ, ꯁꯥꯕ ꯂꯣꯏꯔꯦ. ꯍꯧꯖꯤꯛ ꯑꯩ ꯍꯨꯜꯂꯒꯦ ꯌꯦꯡꯉꯣ ꯃꯌꯥꯝ. ꯍꯧꯖꯤꯛ ꯍꯨꯟꯈ꯭ꯔꯒꯦ. ꯍꯨꯟꯈ꯭ꯔꯦ ꯍꯧꯖꯤꯛ. ꯉꯥ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ. ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯉꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ. ꯉꯥꯁꯤ ꯆꯣꯡꯉꯛꯑꯦ. ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯔꯝꯃꯅꯤ ꯆꯣꯡꯂꯛꯏꯁꯦ. ꯆꯤꯡꯉꯦ ꯇꯨ ꯉꯥꯅꯤ, ꯁꯤ ꯉꯥꯅꯤꯀꯣ ꯆꯤꯡꯉꯤꯁꯦ ꯃꯌꯥꯝ. ꯉꯥꯅꯤ ꯆꯤꯡꯉꯤꯁꯦ. ꯆꯤꯡꯒꯤ ꯄꯨꯈ꯭ꯔꯤꯅꯤꯀꯣ ꯃꯌꯥꯝꯁꯦ, ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯅꯠꯇꯦ. ꯆꯤꯡꯒꯤ ꯄꯨꯈ꯭ꯔꯤꯅꯤ. ꯌꯥꯎꯔꯦ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ. ꯌꯥꯎꯔꯦ ꯃꯌꯥꯝ. ꯇꯨꯁꯦ ꯂꯩꯔꯦ ꯇꯨ. ꯄꯥꯅ ꯐꯥꯈ꯭ꯔꯦ. ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯉꯥ ꯐꯥꯈꯤꯕꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯃꯊꯪ ꯎꯠꯂꯒꯦ. ꯑꯁ ꯔꯧꯅꯤ ꯌꯦꯡꯉꯣ, ꯌꯥꯝ ꯆꯥꯎꯔꯕꯅꯦ ꯌꯦꯡꯉꯣ. ꯐꯖꯅ ꯆꯥꯎꯔꯕꯅꯦ. ꯑꯁ ꯃꯁꯤ ꯐꯖꯅ ꯆꯥꯎꯔꯕꯅꯦ. ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤ ꯃꯁꯤ. ꯆꯥꯊ ꯇꯥꯔꯦ ꯃꯌꯥꯝ. ꯁꯤꯅꯤ. ꯑꯃꯨꯛꯀꯁꯨ ꯍꯨꯜꯂꯒꯦ ꯃꯌꯥꯝ ꯌꯦꯡꯉꯣ. ꯃꯌꯥꯝ ꯑꯩ ꯂꯣꯏ ꯍꯩꯀꯣ ꯊꯕꯛ. ꯃꯤꯅꯗꯤ ꯗꯦꯜꯂꯤ ꯂꯩ ꯂꯩꯌꯦꯅ ꯍꯥꯏꯔꯝꯒꯅꯤ, ꯈꯜꯂꯝꯒꯅꯤ. ꯃꯗꯨ ꯈꯟꯕꯤꯔꯨꯅꯨ. ꯉꯥ ꯌꯥꯝꯃꯦ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ. ꯑꯩ ꯂꯣꯏ ꯏꯟ ꯍꯨꯟꯕ, ꯆꯝꯄꯣꯠ ꯈꯣꯏꯕ, ꯑꯣꯜ ꯂꯣꯏ ꯍꯩꯀꯣ. ꯏꯔꯝꯗꯝꯗ ꯄꯣꯛꯂꯛꯄꯅꯤꯅ, ꯑꯩꯈꯣꯏ ꯂꯋꯥꯏꯗ ꯄꯣꯛꯂꯛꯄꯅꯤꯅꯀꯣ. ꯁꯨꯕ ꯐꯥꯝꯒꯤ ꯑꯣꯏꯒꯦꯔꯥ ꯀꯩꯒꯤ ꯑꯣꯏꯒꯦꯔꯥ ꯂꯣꯏ ꯍꯩꯀꯣ. ꯍꯩꯇꯕꯗꯤ ꯅꯠꯇꯦ. ꯀꯨꯏꯔꯦ ꯁꯨꯈꯤꯗꯕ. ꯑꯗꯨ ꯍꯩ ꯂꯣꯏꯅꯀꯣ. ꯉꯥꯁꯨ ꯌꯥꯝꯕꯅꯤ ꯌꯥꯎꯔꯤꯁꯦ. ꯑꯩꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯂꯣꯏꯁꯜꯂꯦ. ꯑꯩꯈꯣꯏ ꯏꯄꯥꯅ ꯑꯃꯨꯛ ꯍꯨꯜꯂꯦ. ꯏꯄꯥꯅ ꯍꯨꯟꯕꯁꯤ ꯌꯦꯡꯉꯨꯀꯣ. ꯑꯁ ꯌꯥꯝ ꯌꯥꯎꯕꯅꯤ. ꯏꯄꯥꯅ ꯍꯨꯟꯕꯁꯤꯅ ꯍꯦꯟꯅ ꯍꯩꯕ ꯌꯥꯠꯅꯤꯀꯣ. ꯇꯣꯁꯤ ꯌꯦꯡꯉꯣ. ꯁꯤꯡ ꯏꯄꯥꯅ ꯍꯨꯟꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯉꯥꯁꯤ ꯌꯥꯎꯕꯅꯦ ꯌꯦꯡꯉꯣ. ꯐꯖꯅ ꯌꯥꯎꯋꯦ ꯌꯦꯡꯉꯣ ꯇꯣꯁꯤ. ꯏꯄꯥꯅ ꯍꯨꯟꯕꯁꯤꯅ ꯍꯦꯟꯅ ꯌꯥꯎꯔꯦ. ꯉꯥꯁꯤ ꯌꯥꯝꯃꯦ ꯉꯁꯤ ꯐꯥꯗꯣꯛꯏꯁꯦ. ꯆꯤꯡꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯉꯥꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯅꯤꯍꯦ. ꯃꯆꯤꯟꯖꯥꯛ ꯀꯩꯝ ꯊꯥꯗꯗꯕꯅꯤꯅ. ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯤꯒ ꯑꯗꯨꯝ ꯀꯠꯂꯒꯦ ꯉꯁꯤꯒꯤ. ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯕ ꯂꯥꯛꯄꯤꯕ ꯌꯥꯒꯅꯤ. ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ. ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯗ ꯀꯩꯗꯧꯔꯒꯗꯤ ꯉꯁꯤꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯨꯝꯕꯁꯤ ꯊꯥꯒꯠꯆꯕꯅꯤꯀꯣ ꯃꯌꯥꯝ. ꯊꯦꯡꯛ ꯌꯨ.